Hojik European ki Bosnia ki manak actual mafam do geno tawre aduda sathariba World Judo Cadet ki adugumba competition duda Manipur dagi sei trajuk ngai di bi isanu pilin thoi ngambi mai maming mana hojik si Bharat ki oina ahan ba judo da gold medal phangba mi edu oire haidana maduma ai madu ke harau bodoi khongrok sari hujik angang duna ai gi video ai gi page da Facebook page da thagat ki bani mana tawriba mana gold medal du lawro matung da ma gi spontaneous ma gi excitement ma mana phongdoi du da yam sathi ba ponam ku yauri ado ai harau mandana ina ai gi page so thagat ki bani ado ma lakpada koi state government gi side gi ma gi sports policy da leiba magi phangwam thokpa respect magi phangwam thokpa reward aduga world gi oina mana ahan ba India gi oina gold medalist ahan ba orapanina ma ekoi fajana honor toke hebge ekoi da state government na madu wakal lai prajajing na su support tobi gine na khanjai aduga atopa paw mana ikai khumna bada matik sarba leibak sigi ining tho maharaja sana jawba lesembana present MP su oiriba mahakna sinbiduna PM NRF ki senfam dagi 3 lakhs Albert Maimum gi imungda phanghan bibagi damakta haningai leitana thagachari Master Albert Maimum son of Maimum Suraj Singh address basikong mamang leika Imphal is for bone marrow transplant gi damakta lupa lakh ahum mateng pangbikre masigi damakta haningai leitana thagachari aduga atopa pawamana nungsibiduna ichagi thawai kanbada makhata na mateng pangbiyu haukiba thamari mamang dagi PGI Chandigarh Hospital da heart ki anabana maram oirga imung manungna araiba puthok charaga layengduna lakchaba igi icha sesam akram handak khanghaudana numit tarukni mamangda doctor na TOF operation gi damakta lupa lakh mari manga makhata na darkar oigani hairakpadagi upai leitraduna miyam gi mateng dagi nijaba madi ichilinaw singna nuksibiduna mateng pangbirakpa adu hawjik phawada lakh ahum sujinjare ngasi su doctor na operation asi thuna taurasi takpiragi wat horiba amount asi sujin dabana operation toba ngamdana leiri mayamna nungsibiduna makhata na waliba amount asigi damakta mateng pangbiyu amasung aigi ichagi thawai kanbada nungsibiyu haijariba mahaki apokpa sesam abrar aduga patient gi mamingna sesam akram address kokta makha lekai ward number 5 mahaki mapagi number 8974083539 aduga phone pay amasung GP gi number na 8974083539 account holder name Chesam Abrar account number na 20395886939 ni aduga IFSC number na SBIN 004562 ni mayam na ang mamateng pangbinaba haina request tawjari. Thank you so much video siyang bibig damakta mayam pum na magpu amuka na takachari no update ki damakta channel na sibanuk sibiduna subscribe to biramu warahmatullahi wabarakatuh miyam na isa sige pulsikan bada mateng pangbiyo isa sige nil Chesam Akram kawe maagas isa sige mapamasida thamari sure layin jarakpa thamari sida chagi laizaba sel puthokna ho najarakpa ne dubu hojikti doctor na operation ta urasi haire operation da sen lakh mari dagina manga phago changani hai ekoi dadi hai basen